ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯑꯃꯇ ꯉꯥꯏꯔꯕꯤ ꯆꯍꯤ 5ꯒ ꯊꯥ 4ꯔꯣꯝ ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯊꯥꯡ ꯁꯨꯔꯤꯅ ꯃꯉꯛꯇ ꯂꯦꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯁꯥꯅ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯔꯒ ꯁꯤꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯤꯡꯊꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯊꯝ ꯃꯥꯂꯥꯅꯤ ꯀꯧꯏ ꯑꯄꯣꯛꯄ ꯁꯤ.ꯑꯦꯁ. ꯄ꯭ꯔꯦꯝꯖꯤꯠ ꯀꯧꯏ ꯍꯥꯏꯔꯤ꯫ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯑꯗꯨꯅ ꯆꯤꯡꯊꯝ ꯑꯣꯡꯕꯤ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯀꯧꯏ ꯆꯍꯤ 34ꯔꯣꯝ ꯁꯨꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯥꯂꯥꯅꯤ ꯍꯧꯖꯤꯛ I.R. ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ KG ꯇꯝꯂꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯀꯥꯗꯒꯤ ꯅꯨꯄꯤꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯇꯩꯃ ꯑꯇꯣꯟꯕꯤꯅ ꯆꯪꯂꯨꯕꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯀꯥꯡꯈꯜ ꯃꯅꯨꯡꯗ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯉꯛꯇ ꯂꯦꯜꯂꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯔꯟꯖꯟꯅ ꯐꯃꯨꯡꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯗ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄ ꯃꯆꯥꯅꯨꯄꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯂꯒ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯂꯥꯌꯦꯡꯈꯤ꯫ ꯇꯨꯡꯗ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯔꯤꯐꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯂꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯣ ꯇꯤꯕꯦꯇꯟ ꯕꯣꯔꯗꯔ ꯄꯨꯂꯤꯁ ꯐꯣꯔꯁ ITBPFꯇ ꯏꯟꯁꯄꯦꯛꯇꯔ ꯑꯣꯏꯕ ꯆꯤꯡꯊꯥꯝ ꯄ꯭ꯔꯦꯝꯖꯤꯠ ꯊꯥ ꯑꯁꯤꯒꯤ 19ꯗ ꯃꯌꯨꯝꯗꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄ꯭ꯔꯤꯌꯥꯗꯔꯁꯤꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ꯫